Kurumjari, miyang tabi na ba mayang punamapu, taram na oksari, hauzik ahan bada nga sige maru eba pao pizari. Aramba tobo na masing henbadagi, kari hairaka da bano khanbadagi, asumba tobo kibagi, phibam laire hana si Minister N. Birian na phongbukre. Lau singo bagi machine sing sada Manipur tara phauba subsidy pituna lawmi singda phanganga dori. Amasung Yumdi Yopasa Usek Halambagi Thogdok Wildlife Institute of India Dehradun ge scientist singna ngasi nimitang digi tigot pahauragani. Hauzik makhatana pau sandong na pizari. Aranba tobana masing henbadagi kari hairaka dabano khanbadagi asumba tobo kibagi phibam laire haina Chief Minister N. Birian na phongdokre. Wafamasi Peace and Development Coordinating Committee PDCC amadi BJP Kundrapa Mandal na sinduna BJP na lusingba government ki miyam na khwaidagi pamnaba Chief Minister oina lauthoropabu harawa phongdopu oina pukhau laifam sanabungda Chief Minister bu taramno opugi tharamda phongdokhibani. Tharam aduda State Planning Board ki Vice Chairman S. Rajan MLA L. Susindro Hanagi Union Minister T. A. Sauba Isamgi Hanagi President N. Rajendro BJP Kundrapa Mandal ki President S. H. Nando na singba miyo singju saruk yaki. Jagway isagi tharam kayaga loinina pangthokkiba taramna opagi tharam aduda Chief Minister na mamangda palamba government singna taramba asoiba sing pik thana lei. Simalong the tribal market sanaba sauraba senfam ama school gi ahum suba mathol oina sarambadagi thigat na duktuna FIR pale. Asoiba singasi yaman kiduna thigat lubada amadi charak pinabo honarubada kari harakadage haina mi paiba faure. Asoiba yaman kiduna asumba toba kibagi phibam leire Sagol Mangda Imphal East District Hospital sabagi matangda leiriba wathok asi loisinbagi thakta laklei. Government ki mingda laitaba mafam amada government na paisa thadaba yade miyam ki sel lupa ama faba lana sizinaba yade hospital ki lam sayet naba asi athubada loisilaga saba horgani yimnam palauda thong ama sabagi matangda nauna saw hairaga hanagida pakthoknaba honari hairiba asida senaba official sing kaya nungairoi chapchana thigatnaba khanglagani haiki maminda laitriba lamamada sarkar na paisa thada bayade mamangi batamna tawrami huji ama FIR salaga lage sarkar di paisa sarkar di school ta budu budu na private sa bajibu si adu khutak adum masi thada bayade ne adu haro re kari har ka no khan budu ko aina tawgi ba ran budu ni haro masi am da masi ni tawgi ni hai ki drai ko si ki le le ba si thak tawgi achum ba to ki kale yo si matam marni lan ba masi no pulak pullag le ram bani na maya de koi ko me sawi no government ki paisa hai se lanai kana gumba me ki mingle le bi mam da thada baya de lamam da thada baya de ba sarkar ki paisa ni sarkar ki lam da thada de bane ba adun huji athuba madam da madu ki lam ki kari do clarification ayam ba loshla hai adun athuba madam da maya ma yam na khawrang na ngai do soidana saragani ai koi hingmina se punna nungai na ama khatan nungai ba na ta ani khatan nungai ba na ta koi leiri we koi punna makse arai be podo phajana yenami narga share to minarga nungaiba punsi ma lemin na sai biduni khogi anoba government se ki pandan Lawu singobagi machine sing sada Manipur tara phauba subsidy pituna lawmi singda phanghalagani haina Chief Minister N. Birian ngasi Manipur lobuk sing sangalasi chahi chupa haiba pandamda pangai deleba sainik school ge complex pangchopa agri equipment exhibition amadi Ravi campaign lising nitaragani pan hagdopagi tharamda haikre Mahana makhatana haikibada hauji yumda loiba nganu yen amadi sa sing masak khangdaba sana hatpa amadi sabagi thabak sathalakliba asi masak hek khangbaga ngakthoknaba paikhat payaba thabak sing paikhat kani miyamna mi paibiganu haiki 7 pesan handagi matangda pendaba leiba sing wari sanaraga warusin puraknaba honasi haiki Pegi already loi kare 7 P tarik aduk tagi implement tauni tarik aduk ta sahi aduk ta tauni se loi kare tamasa masu kari area gi kari khara leiram gani aduk modo unaraga wari sara yani hana koi di media leiramina khabarda chaprai chi sant position ne adu su secretary manung ni na sib secretary unaraga wari sabu yai amasu wari sabu yai forensic expert ni pujil adagi mogi mami kari si tor kada ai sabu identify to mo kari no kamai to mo madu ngasi tungarani
नहानगी कोई मोई मयाम की पैनिक ले पुलिस अंत लाने बाय तौरे कोई स्टेट की वैना याम काहे न कैसु में पाइनिंग ओइते कोई यारिंगई अखोई नजु अपील तौजबनी सासन ये नुंग लोइबो खरपो केदो स्टेट यारिंगई खरा लो फजन तौरगा थम्बिबा फ्री था ngasigi tharam atuda agriculture minister b hankalian mla susindro mla s rajan amadi agriculture director ps rajendrana maruba music oina saru yakhi director ts rajendrana lawmi singdalega ki chapsaba khudong saba adu mapung fana phanganaba farmers card amadi health card piba haure hari minister b hankalian na ningtham thagi lolok yagadaba lam hector lakh ama henba mafamasi sizinadana lady law lokpa loikraba matungda mai thadoktuna manganbagi mahutta atopa mahi marong thanaba honragani haiki aware tawraga karamai sizinagani aduga madugi sizinabada adaptation darkar le ekoi awareness debasi department ni khabangni ekoi awareness kiraga thabak oina pang thokadobasi ichilina hobi sina pang thokpi awareness kaya le rasu thabak oina pang thokpi dili madugi prothose yenna thokpa ngamala Manipur ke tongan ba mafam singda masak khangdaba sana yumde yokpa sa usek sing hatpagi thabak sa tharak liba asi thizinana ba Wildlife Institute of India Dehradun ge scientist sing asi imphal da thunglakre ngasi nimidang digi singnaba mafam singda khusu khulai sizinaduna tigat pa horagani hairi temasida institute asi ge senior scientist Dr. Gopi GV research scholar Aiso Sharma adhikari mayum yauri scientist sing asina sanjen thongdu leba forest department ke conference holder forest amati wildlife ki makok chomba officer amadi staff singa punna mifam pangthoktuna orik deba phiyam asigi matang kupna khanakre ngasi nimitang digi camera trap sizinaduna sa asigi asema khangdoktuna miyamda mi pai poknariba asiko hanabagi matang da khanakhi senior scientist Dr. Gopina Manipur da tholiba thodok asidi singin taret ki July digi November fabada Odisha da yaw sahum lok halama thodok ka manai Manipur da tholiba sing mawng matau khenaba khara ubna sa makhal banadaba oigani asigumba thawong asi kuina chatharoi atuba matamna khangdoknaba ngasi digi thabak paikhalagani haiki see what all kind of animal, the wild animals, or domestic animals use in those areas. We are going to walk in the nearby forest and see indirect evidences of animals that use in those areas. We are not going to restrict only ourselves to sample or survey in areas where attack has happened. We are also going to see potential areas, vulnerable areas where the attacks can happen. So what we are going to do over the next period of 4 or 5 days is going to go to all these areas, try to identify, placing camera traps, try to see which animals would have possibly created this havoc so that current panic situation can get minimized. Dolai Thabi Beres na cycle game from Khalada ising tumdi lakadra haina mi pai poknare Beres asna maram oduna cycle makarom da tamna isingi imai wangkhalakle masina mahilo sing mani da amangata thokale isingi imai wangkhalakli bama pham sing kuki NP cycle gamfai president Saimang Lufona lusingna yengsin kre Saimang Lufona lenga ke mari lenaba singna athuba matamna mi yang sangbinaba appeal torakle Fokadoriba mayam singse sidegi water level se karigumba wangkhalagadi akhoi cycle area se public mayam se yamna mi painare habesi sarkar da su thamjaninge aduna masi mayam se sarkar na yengsin biraga engineer amasung officer sing thabiraga masi mayam se survey amu hanna tawbiraga huji ke galai thabi gi dam ase inaugurate to dringai da public grievances mayam asima masi ki problems amasi solve to view haina opposition na laurakpa kholaw ama sumle haina khanglabadi marai tawdun leibagi mahutta soikhrelan khre khanthabana fagani haina congress ke wangangloi mla kh joykesan na phungdokre pamu sing unaba amada mahana makhata na bjp ke wangangloi amana kishor san gi mathakta SA panba yabagi maram sing phongdorokiba adu akanba mong yaningbaba phongdokpa loinana BJP na lusingba lengak asi secular oidaba constitution gi wamada thabak toba dictatorship chatpa party ni haba wafam asi Manipur gi mepum khudingna puningda phaba wafam ni mahaki mathakta NSA panba constitution gi wangmadani Manipur asi hojikpudi India ga saruk ama oire ngasi BJP na lusingba government na state asida jansi rani gi tharam pangtholiba asigum maning makha tamna leramba Manipur da pokhiba na phaba phabi kaya yamna state asina sak khanglibagi hangkhi
अथौबा अथौबुसिंग मियामदा हेना सक ताकपा ngamnaba mahakna petrol member oiriba thangwaiban youth development organization gi foundation deda achauba marathon lamjet ama silagani haiki पाली मसीदा कनागुम्बा बीजेपी की मियो एमना अइना तौरिबा चार्जि लाली हायगदि बीजेपी की मियो एमा एमएलए देगी तादब मियो एमा आइगा मणिपुर पब्लिक मयाम ममांगदा बीजेपी ने चेथरिबा मिवट मिनै आरानबा मयाम से डिबेट तंगनस मधुर लेबाक मयाम ने बीजेपी ने चुमी अइना चुमी से खंगनसि मणिपुर दा लेरिबा बीजेपी की एमएलए सिंगना खोइगा ngangnaba yenabada hangoiba leramagasु मणिपुर की मपान इंडिया के एनी पार्ट की एमएलए तादब मी अमा नेकपा यागनि मदुगा मणिपुर दा मिवट मिनै चथै अदुगा कॉन्स्टिट्यूशनल अगेंस्ट थबक तौ वेबसाइट मसले डिबेट तंगनसि Sursanpur Police Station की मनुंग संबा एस कॉलेज की स्टोन क्रशर की मनाक्ता नोंमैना पानबा असिबा हक्सांग अमा लेरमले लेखिद्रबा मियोय अदुदी हाउगांमांग सुरसानपुर की मुन्नोम विलेज तगिनी असिबा मसादा नोंमै मरु अहुम पानबगी दागफम लेरमी कनाना करिगिदमक्ता महाकपु हालमबनो हाइबा हौजिक फावबा चपचाबा खंगमंगमदि कोंगपाल इरानफम थोंगदा लेबा लाइसम कुंजोगी युमदा लोइबा ngánu खरसु ngasi ayuk anganbada sakhangdaba sani singnabana chathoklamle hairi थौबाल की अकोइबदगी थौबाल पुलिस ना एक्साइज थौबाल लोकल क्लब अमदी मैरा पाइबे सिंह खुसम नदुना फागलप युंगौ बियार अमदी युंगांग कया ngasi थौबाल एक्साइज ऑफिस ममांग दमै थादुना मांगहनख्रे थौबाल एक्साइज की डीएसपी थोक्सम प्रियो कुमार ना ngasi मांगलिबे यु अमदी बियार सिंह अदुगी मतंगदा वाफम कया फोंदोरक्ले पुन्ना अखोई मागी वैल्यूएशन सी 17,612 किनी ngasi अखोई थौबाल एक्साइज दा फुगाइजरिस मोरे कमांडो न केवाईकेएल की मियोई नि हाइबा लोंगजम कलाकवा युमनाम हुइद्रोम दिगे मियोई असि मोरे के नोंपोक पांचोबी टेंपल मयादगी फारे हाइरे सेंगमाई पुलिस स्टेशन की मनुंग सनबा कंगला टुमिदगी मसक खंगदबा मियोई सिंना ममांग थागे तांग कुनगे मापनदा मपालम के सिमी अहुम फाकेबा अदु ngasi फावतीबा खंगद्री मखु सिंह अदुदी बीर सिंह सही नेफु अपोकपा सदबीर हरियाणा रामजी सही कुनगमंगा अपोकपा कलहई लाल यूपी अमसुंग दिनेश कुमार यादव सही कुंट्रा अपोकपा राजादेव यूपी दगिनी मखोइबो फंगनबा इम्फाल वेस्ट डिस्ट्रिक्ट पुलिस के एडिशनल एसपी ऑपरेशन टीएस कृष्ण तोम्बिना लुसिंगबा कमांडो टीम अमना खुंगुल लीबल लेप्ट्री ngasi साइकुल अमदी कंगला टुम्बिगी अकोइबा मफम सिंगा थीबा हुमगी थबक सचबा हौख्रे आईएसटीबी न फंगबा पाउगी मचुंग इना फाकेबा सिमी अहुम असि नेशनल हाईवे कुंट्रागा मापन तेंगदौरांदगी नॉर्थ एओसी फाबा सुरिबा शिवालया कंस्ट्रक्शन कंपनी प्राइवेट लिमिटेड किनी हाइरी मालेम आइकॉन खाबम लंखा इम्फाल सिंदुना इनाउबी इरेंबमना इबा चंद्रमुखी अमसुंग तखेलंबम ओंबी जानबी न इबा अमंबा अहिंगी मुसिरबा मैरी मिंगथोनबा सैरेंग लाइक अनि फोंख्रे मणिपुर हिंदी परिषद की संगलेंदा पांगथोकिबा थरम अदुदा मणिपुरी लैंग्वेज एडवाइजरी बोर्ड की कन्वेनर नोमाइथेम किरण कुमार मालेम आइकॉन की प्रेसिडेंट वाइकोम महेंद्र स्टैंडर्ड कॉलेज की असिस्टेंट प्रोफेसर सोंगथाम ओंबी सुबदिनी सुसरुक याखी सलाम टोंबा अमसुंग असिस्टेंट प्रोफेसर वांगखेम कुमारी सनुना लाइक मसक ताखी मयांग इम्फाल कैथल लेबा सिटी एकाडमी लेम लाइमगी केम अमा पांगथोखरे केम अदुदा डेप्यूटी स्पीकर के रोबिंद्रो मंगासुबा जेएनके राइफल्स के मेजर सरफराज अली यावना मिये केना सरुक याखी मेजर सरफराज अलीना मियांग अपामगी मतुंग इना हेल्थ केम असि पांगथोपने बचालेन असिना ngamliba मखै मियांग मतुंग पांगनी हाइखी डेप्यूटी स्पीकर के रोबिंद्रोना हेल्थ केम असुदा महाकी माइकेदगी मथौ ताबा हिदा लांगथुक सिंह मतिंग पिबग लोइनना मतुंगदसु अंगमा मतिंग पांगनी हाइखी मंत्रिपुर की लमलोंगदगी किडनी अनिमक फेल ओइबदगी नादुना लेरिबा अल्बर्ट थांगजम की पुंसी महिंगी मतंग आईएसटीवी न्यूज संदोकिबा पाव अदुगी मखा तारकपदा माइके कयादगी तोंगान तोंगान लुप अमदि मियोय क्याना लेप्तना मतेंग पिनलक्री ngasisu तोंगान तोंगान लुप क्याना खाजिनदुना पिरपल लुप लाख अमले सिंह कुंट्रा इम्फाल इसके अध्यक्ष पी बिमोलाना पुन्ना लुप लाख अमले सिंह कुंट्रा अनाबदा मतेंग ओनेब क्वेश्चन नखरे अल्बर्ट की अपोपे शांति बलाना आईएसटीवी न्यूज अमदि मियोय क्याना मखोइगम कना लेजद्रबा अमदि मसागी दमक्ता मतेंग पांगबिबबु थागप फोंदोखी ममा पा अखोइना मतिक चाहौदबदगी ngasi isaagi anabasina maram oiraga isaje asibagi lambida चलगदबदा अदु लेबा सलेबा पुक्सिन चावबा मियोय क्याना नि खुल्ले काय सलेबा क्लब संस्थान कया हदि ऑटो पार्किंग नि मेंबर सिंगना मयागी मक्ता हिंगदबा यादे हाइदना मयामी isaagi दमक्ता मतेंग पांगबिरगे दमक्ता आइना करिनो आइना हाइदे से आई हाइनिंगाय लेति दुकी मतिक नुंगाय आई isaji पुनसिजे मयागी मरक तिन फंगनगनि हाइनाइना थमा सातौजै आई All Manipur Kidney Transplant Patient Welfare Association के General Secretary Badhanna असिगुम्बा अरुबलेना अमा नारकपा मतमदा अखोई खुदिमंगना मतेंग पांगमिनबा तंगाई फदे हाइखी
ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯑꯗꯒꯤ ꯃꯦꯗꯤꯌꯥꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯧꯕ ꯉꯝꯗꯕ ꯀꯌꯥ ꯑꯃꯁꯨ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯑꯔꯩꯕꯅ ꯂꯩꯇꯕꯒꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒꯤ ꯍ꯭ꯌꯨꯃꯤꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩ Thasigi amada Golapati maning lekaida yumbu amana mafam marang khangdaba loop ama thamjinduna lekaige knowledge laitana mi faraga phu saikiba thong United Golapati Hata Development Council na kan yanindaba phongdokre makha chana lekai asida asiguma crime amuk khana tholabadi yumbu adu lekai khuligi tanthona bawarep council na lawre hairi council asina konma mafam maruena Golapati Hata area da yumbu singna bhara samna matamda masage sunna basaktak se register maintain togudabani mafam masida council asige knowledge laitana mafam marang loop amata thamba yaroi yumbu singna bhara sanbigi mingda sanda lambi oina lekai afapata amadi tungi mahiro singi kalisu khandana khunani yadaba thabak nisa yonba saba nomo gi mami taba hengalakri council asina makhatana drive amadi verification chathaba horagani bhara saliba singna sunaba saktak sigi register thamlamdrabadi ain yoba thabak lokalagani hairi haujik paugi malthan achanba break ama lomini Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairataba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Benashia Coaching Center, the best and the only trusted coaching center in Imphal. Benashia Coaching Center gi ojasingna aina exam gi sim saba matamda yamna mating pangbikhi aduga PCC dagi aina phangkiba study material regular mock test suggestion na chingmasing yamna chanakhi. SSLCE thagadaba singna topper oina bagi damak matamga junaraba coaching center asibu yamna thajaba thambiyu. I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Stylish, but it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. W Square Face Bar. An all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now in India. Live Coaching Center, Gari Makhalagai. Hariba Mafum Asida, emission to Vibayargani. Special Class 10 Revision Amadi. Class 8 in Class 10 Gi Oiba. Tha Anida Loibang Namnanaba. Subject Pumnamaki. Foundation Class, Smart Class Kaloinana. Haitoi Simtoiba Ozasina. Takpi Tambiba Hugjaragani. Then Service Ki Kudong Chaba Amadi. Nupamasung Nupi Singi. Boarding Ki Kudong Chabasu. Pizari. L Sweets and Savors ki ahaw atumna adongi special occasion ki mathil ama oihenbiu. Nauna luhonggadoriba couple singi customized hajingpot ki package amadi wedding cakes phangbiragani. L Sweets and Savors ke Sampa Junction near Pongafam office opposite Sisipur parking. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities. All of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Break it tungda makataba pau pizari. Kwai nung seng sintalum na sinduna langwon langdagi oiba nomagi oiba convention among si MD Hall pang chokre convention aduda apok pamarup ke president NK Putiba kwai nung seng sintalum ke advisor Arjun Tel haibe yauna miyo ke rasar yaki lup ke assistant tensubam laisamba maitena langwon langdai asi mission amu oina apikpa asawa forpun sinaduna tangduloi tabagi pauzil Pubo oina sangsin mani haike UNESCO School ke Joint Secretary su oidiba lub ke advisor Dr. Sandramanina aikoi punne hingminaduna apunma isil inaw nungsisanaba iramdam ama singbalasi haike
खंगदबनिना अखोई पुना हिंगमिनबा हाइबा वाफमदुदा अखोई लांगोन लांगदाई कन्वेंशन असे पांगथोकपनि मरोइना पांगथोकपसिंगी नुंगोइबा मरंदी अखोई पुना हिंगमिनबा लोइना मखोइगी सक्ता योत खंगमिनबा लोइना मसे हाइरबा युमथोंग खुदिंगमक्ता मसिगी पाउजेल असे अखोई चलगा खानसिगी मिशन नमोइना चपलगा मसी पुनमक्ता यहोनबनी Manipur State Legal Services Authority na Ramkhung Village Authority ka kustamaduna World S Day Come One Day Legal Awareness Thoram ama nonegi Ramkhung Part 1 da pangthokre thoram ajuda khulgi chairman Dilling Riangmai Khunbu Namdi Kwan Manipur State Legal Services Authority ke UDC and Paktak Saw saruk yakhi advocate Kaisam Dhanena resource person oina wa ngangki Kada amasung Social Youth and Progressive Organization Hairo ke miyang makada mayai kabanisa ki mayukta amadi lamasigi naha oriba nupi masa singna leba ki oiba thodok singda saruk yaba ngamnaba semkiba Ningol Club ke nangwa thau pugadaba member singi wasak lobagi tharam ama Hairo Part 3 Champrathong Makhongda leba club asigi sanglena pangthokre tharam ajuda kada headquarters ki president in charge Hizam Priyo Kumar Women Affairs ke secretary T Purnima Ningol Club Hairo ki president T S Bismala Secretary N Abhyasana Saruk Yakhi Handa Pantok Kiba Manipur Sangai Festival Manunga Kaibul Lamzauda Sangai Yengma Lakiba Miki Masing Hanadige Saruk Manga Hengana Laki Festival Manung Kaktada Lupa Lakama Hena Revenue Karaki Haina Kaibul Lamzau National Parki Deputy Conservator of Forest Park and Sanctuary ODB Anjita Longzamna ISTV News ta Fongdrokli aduna sangai biragadi kitang na lakpiyo akoy mga dagi dum hangzani mga da yobiro national park manung da in the wild jing yangadi ayu mata lakpiyo Sarang Patagi Yaripok Taba Lambigi Sabungbam Nakal Mapa Haina Kangnaba Intervillage Road Asi Atuba Matamgi Manungda Semjin Drabadi Lambi Tingba Yauna Akan Khongjang Kya Sangsilagani Haina Lamdam Adunggi Miyamna Fongdorakli Ngasi Sarangpa Gram Pansak ke Miyoi Sing Yauna Tongan Tungan Ba Organization Singna Punduna Sarangpat Mamang Lekai Cekthong Lampak da Pangthok ki Pauge Mi from da Women Welfare Association Awang Kangjebung Sarangpat ki Mihut M Manglembi Amati Sarangpat Welfare Board ki Advisor Thongam Siamna Lakriba December ki Tangtra Fabuki Manung da Lambi Asi Kolas Thaduna Semjin Ba Haudrabadi Lambi Tingmagi Khongjang Sangsilagani Miyam ki Kholau Lenga Ang Tabi da Haibusi Laibak Chibani Haibu Wafam Sing Phongdokhi Laidana pakal lobi da laire pakakra lobo horobe muktoi amuk lobo horobe muktoi adu mathang dong masing mayam ri am kanna phatta phatta chana jariba sawar ba sek thong labi na ngasi dagina sahi humudra gi matak ta sagar sek thong labi je sisu je sit bi tor ga thugai greba adu masik akoi sarang pa na wari bise adu ki matak ta yarpok sarang pa se bora ta na ba mana gre mar maduna akoi lagli ba tang tara boki manung da sarkar na mari lena ban ma se action lobi da semi da ba taragati sarang pa tu yarpok se akoi labi se thingan jaraga ne na akoi Rural Health Organization Naremthong Rastam Director Kungamatu Suba All India Bhagavan Mahabir Award Sintaraga Nipan Pidoni Kai Kunam Kre Organization Asinam Yam Gi Haksel Laraba Kungang Amasung City Amasung Tribal Single Cell Tungi Film Fagat na Bahona Riba Tabak Taram Simbu Sakangbu Oina Bhagavan Mahabir Foundation Chennai Award Asikus Nakibani Chennai da Ngasi Pangtu Kiba Manama Tumian Topiki Taramda India Gi Vice President Venkaya Naiduna Organization Gi General Secretary Dr. Haikruzam Indramanida Mana Asikus Naki Infal dagi mole da lakpatata magic amata purapa khaini amadi atai hidak managi polam kaya police ne Infal mole lambi ki Saibum area dagi fare gari adu ge registration number MN06LA3581 ni hidak managi polam sing adu bu purakhiba mi ahum su fare makoi sing adu laisam aji sing sahi kunge manga wangjing bazar dagi ni sorai sam premchan sahi kunge ni pan lamjing serapur amadi Sobam Kumar Samlu sahi kun Telepati dagini makoi dige fagalaba hidak managi polam sing adudi golden khaini cartoon kuntra gamanga sajan packet sama kun gamanga ni hari fagalaba polam sing food safety officer da sinakragani Tamila Ward number 4 Medical Gate ki manung amasung akoi bada laiba imung singna District Guest House ki mama maktada fata hauti lang topodigi mafam masi fauduna saliba mafam singda nungai taba faule ADC Tamilong ki Municipal Committee na mafam aduda amor palang thoktuna ba kayarak hanna hairabasu yadre laikai na di lang thorokli ba pot chai adu mari le nabo authority na numit khuding ke lok thoktuna puthokpiyo hairi Arab Development Committee na Kairau Kenegi MLA El Ramesu gi miya makha da ngasi lemna gas intopiki thoram ama Arab Ireima laibung da pangthokre thoram aduda El Ramesur amadi Development Committee gi thopupa sing saruk yakhi Manipulinga na piriwa kana basing mapung fana longna ba hona biyu haiki Student Union of Kangleipak Suk Infal West District Committee na una semkre Surkan Tamangang President Samjaibo General Secretary oina khankre
Kanglai Tembang Rupna Susanpur Kumu Samba Mete Lekaidigi Tombram Nemsagi wheelchair Amamateng Pankre Nemsagi Mapureba diabetes Naduna Hokiba Sahida Laikidre Housing Baraki Yum Amada Masana Pina Sana Taknabakara Yolaga Lady Paralyzed Taduna Satpangam Dabadigi Pijam Sadana Ladyba Social Media da Kanglai Tembang Rupna Ubadigi Tagi Wena Members Niki Paisa Kagat Naraga wheelchair Asi Mateng Panguni Lupasin Mamang Desu wheelchair Ahum Mateng Pangulai Krahiri More Ward number 6 Nepali Basti gi Manak Nagna Siliba Khuzaruk Turel gi retaining wall Karasen Bidam Dabana Torban Nagna Ladiba Yum Singh Nongju Tha Matam de Isau gi Kudung Sa da Mayuk Nare Atuba Matam da Nongju Tha Laktinga da retaining wall assistant Binaba Gurkha Samaj Samiti gi Vice President Kisan Thapana Phongdokle Khuzaruk Turel Matek ki retaining wall Matek Khara Chanbiram Dare Aduna Yum toilet long nusit chauba matamda kayarak puthaki basung laire aduna Manipur sarkar na nungsibidana athuba matamda retaining wall chanbinaba haijari Hauzik Baiktan Thabaki Pau Lobisi Hauzik Thabaki Pau Pizari National Institute of Technology Manipur ke non-teaching post khara logudori staff sing adudi nurse technical assistant junior engineer technical assistant system superintendent accountant junior assistant technician lab work assistant amadi multitasking staff ne masaga sahi taragani pandagi kuntra fabagi manung deleba mius singna sahi asigi december ke tamanga fabagi manung da darkas tharapa yagani famgi matung ina masagi educational qualification kheragani parikha center imphal da oigani haidi Janims Dental College ki artist, photographer, dental technician, driver, sweeper, attendant somebody, Sokidar, Logodori, Masaga Sai Kuntrani Pan, Gimanung the Labor Muse Singna, December Getang, Kungamari Fab Gimanung the Darkas Harapa Yagani, Darkas Center in Fall the Wagani. Mataka Tabaki Power Sigi, Hen Akupa Marol, Bauprada Labor Job Center the Kangba Yagani, Hozimakata Pau Amuk Pizari. Lagaba December Getang Kungum de Kun. Mapan Papa Rupmahal Artist Memorial Drama Festival Hauragani often category or Napangtuka Festival Asida Manipur the Ladiba Theatres Lip Singna Saruk Yabiduna Mausagu Mai Papa Festival Ama Ohenbio Heidi Imphal East Rail Water Supply Iril Bungi Manungsana Bamon Kampu Makalaikai Maya Lekai da Toti Isingi Puriba Payab Sing Mafam Kaya Togna Yuduna Lakpodigi Lekai Miyama Tagna Sanaba Isingi Awatpa Mayung Aduna Lakli Yuriba Mafam Sing Laliba December Manga Fawagi Manungda Semden Bidrabati Iril Bung Water Supply Scheme na Thaliba Ising Kudimak Sing Term Social Workers Union na Tingtilagani Heidi Mi Farga Sel Namduna Lokiba Ngarangi ISTV News ki Powder Langol Laimanai Haikiba Adu Langol Ningtho Haigedabini Haina Laimanai Youth Development Organization ki Maikadigi Fongdokli Orna Kibasiki Damakta ISTV ki Maikadigi Su Nuaitaba Fongdokli Hauzik Makata Nangasigi Sanabigi Pau Amuk Lobisi Ngasigi Sanabagi Pauda Senaida January Taretagi Kun Pawasa Tagaduriba Mapan Super India Man National Championship B Division Gidamak Manipur Hockey Team Senamagi Trial Cum Selection Gidamak Sanaroi Humpugo Hundri Gaming Ahanbigi Wena Manipur Hockey na Laut Chokre Sanaru Single December Mangaga Yuki Pungnipan Taba Matamda Makataba Training Gidamak Kumalampa Hockey Stadium da report Taruna Kangalakli Sanaru Sing Ashidagi State Game Mahu Sinaba Sanare Kuntragi Maming Kangatabani Hari Tower Sports Complex Satar Kiba Train to Subazadonang Memorial Football Tournament ke Mapu DFC Dukai Pangzang FC na Wekre ngasi sana kiba final da DFC na Regalong Youth Club po goal amasino da mighty Piduna champion Wekibani tournament asige loisan bigi from the Works Minister TS Biswazid Singai Kendri MLA Kasim Basum ADC Tamalonge Chairman Namsinai Pamai Hana Minister Wadama Dr. KS Loken BJP Manipur Pradesh ke Vice President Dotin Waikom Neroka ge President Arun Kumar Thangzam Hana ge Deputy Chief Minister Gai Khangam Su Saruk Yaduna Manamatum Singh Yantoki Hauzi Makataba Sanabagi Pau Amuk Ningthozam Boyadigi Pangbigani Aizol FC na point mapal Pangduna sa Hitranipan Makagi Youth League Rest of India Group B gi winner Oikre All India Football Federation gi miyang makhada tha sigitang kunipal dagi Tidim Road Athletic Union Trau FC amadi Neroka Football Club Manipur na yumbu oiduna Kumalabak Artificial Turf Ground da All India Football Federation na sinduna tha sigitang kunipal dagi team mari Neroka Football Club Manipur Trau FC Manipur Gangtak Himalaya Sporting Club Sikkim amadi Aizol FC na saruk yaduna sa thariba sa Hitranipan makhagi Hero India Youth League
Rest of India Zone Group B gi match sing ngasi loisinkhre ngasi sanakiba ahanba match ta Neroka Football Club Manipur na Gangtok Himalayan Sporting Club Sikkim goal ani amada maitiba pikhi match asida mai pakiba Neroka Football Club Manipur gi goal ani edu Benjamin Lupeng amadi Y Sonam Sothena match ki humphum doi suba amadi humphumanga suba minita sankibani match asida maiti kiba Gangtok Himalayan Sporting Club Sikkim gi amatangarba goal aduna Roman Subhana match ki Mathoi Shiba Minita Sankibani League Asigi Anishiba match ki sanakibada Aizol FC na Tidim Road Athletic Union Trau FC Manipur goal ahum sinoda maiti bipiduna Sathariba League Asigi champion oikibani match asida mai pakiba Aizol FC ki goal singadu Lalrem Ruata Honor na match ki tare suba Peter Laldu Hauma na match ki nipu suba madi Tesi Tetra na match ki nipu nithoi Shiba Minita Sankibani Sathar ki balik asida Aizol FC na match ahum sanabalo kibda point mapal phangduna ahanba Trau FC Manipur na match ahum sanabalo kibda point taruk phangduna ani suba Neroka Football Club Manipur na match ahum sanabalo kibda point ahum phangduna ahum suba madi Gangtok Himalaya Sporting Club Sikkim na match ahum sanabalo kibda point amata phangdana mari suba position takhi Neroka Football Club Manipur gi Marishuba away match mai pakre All India Football Federation Sinduna Mamang Thagitang Kuntaruktagi Team Taramatoina Saru Yaduna home and away basis Sathariba Hero India I League ngasi Neroka Football Club Manipur gi Marishuba away match gi sanakibada Silong Lazong FC bo goal ani amada maitiba pikre match asida mai pakiba Neroka Football Club Manipur gi goal ani do Felix Odili City na match ki control thusiba madi Singam Subas na match ki Manipur ni thusiba minita sankibani match asida maiti kiba Aizol FC yamatangarba goal aduna P Buam na match ki nipumapal suba minita sankhi Sathariba League asida Chennai City FC na match tare sanabalo kida point taratret phangtuna ahanba Cecil Burdens FC na match taruk sanabalo kibda point tara phangduna ani suba Gokulam Kerala FC na match taruk sanabalo kibda point mapal phangduna ahum suba Mohon Bagan FC na match taruk sanabalo kibda point mapal phangduna mari suba Neroka Football Club Manipur na match taruk sanabalo kibda point nipal phangduna manga suba Minerva Punjab FC na match taruk sanabalo kibda point nipal phangduna taruk suba Real Kashmir FC na match manga sanabalo kibda point taret phangduna tare suba East Bengal FC na match mari sanabalo kibda point taruk phangduna nipal suba Aizol FC na match taruk sanabalo kibda point manga phangduna mapal suba Silong Lazong FC na match tare sanabalo kibda point mari phangduna tara suba mari Indian Arrows na match manga sanabalo kibda point ahum khak phangduna tara mathoi suba position da lairi Neroka Football Club Manipur gi matangi match tha sigi tang tareta home match oina Indian Arrows ka Khuman Lampak main stadium da sanaragani All Manipur Bodybuilders Association Ambana Sintuna J Moholda Yankaini Tuishiba Mr. Manipur Amadi Tarishuba Mr. Manipur Khamba Pangthokre Thormasida Manipur Legislative Assembly Speaker Y Khemchan Ambagi President and Ratan Arjun Awardee Padmasiri IBBF ki President Mr. Universe Premchan Degra IBBF ki Treasurer Ramesh Kumar Swami ADGP B Dongel Youth Affairs and Sports की Assistant Director T.S. Thauba, Babina Diagnostic की Chairman cum Managing Director Dr. T.S. W. Amadi, Tarelag Mr. Walsh की title Lokraba, Arambam Bobby Amadi, Salai Holding Private Limited की Vice Chairman Narembam Biswajit na Thaurumapu Singh Oiki. Pangthokliba competition asida nupa amadi nupi bodybuilder sani tarana saruk yaduna tongan ba category singda athoi ahen tanakhi. Championship asigi master kaluki sahi nipudagi yankai phawgida School of Bodybuilding and Fitness Kwakathilgi Kangam Dinesh Chandrana ahanba KG yankai dagi humpu phawgi pangthokibadana U Fitness Singdamaigi Namairapam Ojitna ahanba sahi humpu mathakida Perfect Fitness Center Khuraigi Y Nando Luangna ahanba amadi master gi overall da School of Bodybuilding and Fitness Kwakathilgi Kangjam Dinesh Chandrana ahanba U Fitness Singdamagi Namarapam Ojitna ani subamadi Perfect Fitness Center Khuraigi Y Nando Luangna ahum su position takhi Women Fitness Open gida Super Gym Khuraigi TS Xavier School of Bodybuilding and Fitness Kwakathilgi Basoria Kangjam nani suba Cleopatra Fitness Center Nambolgi T Anjana Devi Amadi Star Gym Kwakathilgi
Ningthongjam Jayarani na ahum suba mari mari suba position takhi. Physically challenge open category gi pangthokibada Vishnu Gym Bishnupur gi ahong changbam nanaungna ahanba Royal Fitness Academy Thobal gi Naurem Jain tana anisuba Armstrong Gym Kumbitoki MD Idris Khana ahumso position takre. Youth Paradise Club Golatabi Youth Progressive Front Yangang Pupi Youth Development Club Thamna Pupi Amadi Sanabi Youth Club Sanabi na Sinduna Sanabi Sanabung Napakta Team Kulumdoina Group Taruk Thongna Khairutuna ngasi dagi manga suba imoina topi village wise men's open 7-set football tournament haukre ngasi ahubunimit ki sanakiba match ta Yaripo Garian FC na sekta Bolero bu gol ahum amada maiti pikre match asida mai pakiba Yaripo Garian FC gi gol singadu NJ Rabikanta M Ali amadi MD Sahidu na sanki match asida maiti kiba sekta Bolero gi amatangar ba gol aduna Bisorjit na sanki bani. All Manipur Volleyball Association gi miyang makhada Rural Socio-Economic Development Organization mayang Imphal Bengun na sinduna Iroi Salam Public Ground Bengun mayang Imphal da team tarena grubani thokna khairutuna sathariba ahum suba state 11 Village Men's Open Volleyball Tournament ki ngasi sanakiba ahanba match ta KLYGC Kamong na SYDC Santhenbo set ahum ama kun mga taranipal kun mga kun kulhumdoi kun mga amadi kun mga kunda maiti bpk ani shuba match ki sanakibada makhia imayang Imphal na PYDO Pawitepu set ahum sino kun mga taratruk amadi kun mga taramarida maiti bpk ahum shuba match ki sanakibada KLYGC Kamong na RYC Moidang Popo set ahum sino kun mga tara ahumdoi kun mga taratret amadi kun mga taranipal da maiti bpk Hauzik makata na ngasi uikiba inga sagi pau amuk lobisi. Environment Director tiki pangkiba ngasi uikiba inga sama di nungjugi pau da kwai diki sakiba Celsius degree kun mapal dasmik taret ani kwai diki ingba Celsius degree taret dasmik ani Nuksite yang wising menwisang maksimum dasa dan marifu taramari dasmik mga mapal minimum dasa dan nifumatoi dasmik taret teruk oike. Ngasi nong sukide. Hauzik loisilak pada maru iba pau amuk kahana. Aranba tobana masing henadigi kari haraka dabano khanmadigi asumba toba kibagi phibam leire haina Chief Minister N Biren na phongdokre. Lau singa bagi machine sing sa da malpuga tara fawa subsidy pituna laumi sing ba phangan gadori. Amasung Yumni Yoko Sa Usek Halabagi Thogda Wildlife Institute of India Dehradun ki scientist sing na ngasi nimidang digi tiket pahorgani. Nasagidi IS TV na mayam gitamag tapizaba Manipuri pau matang asda loizare miyang tabi di pa mayam punamagpuso ang magkahanap pulumzari.